Phabakchao High School ki founder and managing director PHUSAM SALIM ki MITYENG MAKHA advanced orthopedic care LILONG LAMKHAI ga PUNNA KHUTSAMNARAGA Nongma ki Oiba free medical camp ama Phabakchao High School da Pangthokhre free medical camp aduda dental ENT neuro medicine ortho sugar blood test medicine yauna tongan ba department tarani thoiromna sarukya free medical camp adu mapungfana pangthokhi sekmai jing kunau Phabakchao lafupa tera Konuma asana chingba mafam singdagi kem aduda mioi chaniga kunna ana layengba laktuna sarukya ki loinana hidak langthaksu lemna phanghanki free medical care mama nasi Republic Day ga mari lainana Pangthokhre Pangthokhre sigi maram karigino hai bakanda koina khungang asida sathok sachin gi khudung sa daba amasung ahlaman si hostal da chat ngam da sing du yengaga koina mafam asida free medical care mama Pangthokpa ado laiba han sing sada khudung sa ba pina ngai da makani koina sa lay doctor mari mangala aga sai tagi horaga sathai ado matung tarakpadasu government sing sina koi khunganda leiriba koi halaman sing na leng sang sing siga khudung sa ba pibina na ba haina hospital gi khudung sa ba leitabana maram oiraga adu kimatik awa chaitheng na ba oi tasena aduna leiriba lengak sinasu kitang mityeng chambiyo aduga lalasina ngasigi Oiba samasida awaba chapchana chaitheng phanglaba praja sini manungda amasu oiribani aduna sarkar da ikoi ning sing sinjari